ताबिरब सिबुताराम नोचरी ngasi maroiba pauda malemgi nupi singi numit Manipur da su pak sana pangthokre amadi khangdabadagi yausang festival manungda mass infection thoan ba yabana yausang gi activities ka mari leinana swine flu gi matangda akhanaba thorang lokhanaba Manipur Voluntary Health Association na hairi mapungba pau pizari Social Welfare Department Sinduna International Women Day ki thorom Kuman Lampak to leba Bal Bhavan da pangthokre thorom asida Social Welfare Minister AK Mirabai Social Welfare ki Special Secretary TS Gopen Meite Joint Secretary L Nabakisor Susarya ki Minister AK Mirabai na khunai ama semada nupi ki thodang yamna chawi nupa nupi ani punna saru yaminaraba matamda apabu khunai ama oiba ngamgani nupi singna masana marom dom lepcha bangamna naba singnaba ama galoina thabak pangthokadabani madudata mi oiba ngamgani mi pan tangbugi hainabi lei Makai Hantaba Takta Legani Kunai Sembada Nipi Yaudana Oitokte, Nipi Singna Haktena Natraga Nakoina Kunai Asigi Tabaksinda Saru Yadi Adu Masi Kambi Bagi Mahuta Otpi Duna Tambidi Masi Mayonage Harvadi Nipi Singna Sakti Pibas Jangi Nasidi Nupa Nipi Thong Manana Jamina Davayadi Haiduna Nipi Singi Reservation Mayam Amasu Lairabani Piriba Hug Asi Nipi Singna Lauduna Seasonaba Honagadavani Amaramda Social Welfare Department ki matang da paladuna Department Asi Pungun Mari Matau Tobada Official Singa Takai Natraga Tagi Mi from Pangtotuna Masak Topa Department Ama Ohenanaba Honasi Haiki The Singapore Nasi Society na Agumba, a queen Nupina Lowiba died and said, Masiburi Cognizant Toby Bagi Mahuta, Nupibu, Tonganba, Minairunda, a quit Sinduna, a quit Tongan Makangi, Torture Totuna, Awa taking Kaya, Pilibase, Masi a quit Timingai, Masinagi can see Hybatagadi, a quit. Sakti Baina Bonavada, a quite Hiram Pudding Mata, Kamba Haiba Haibase, Matota. Ibungdagi Horaga Awang Batake Administration Fauda Napisingi Todang Chawi Haina, MLA DK Korungtang Nangasi, Congress Vavan the Pangtopa International Women's Day Torom da Fundokre, Manipur Pradesh Mahila Congress Committee na Sinduna Pangtokre Torom Aduda Committee Asigi President RK Ranisana Devi, General Secretary Administration M. Saila Amadi, Atay Mahila Karmi Singh Susarya K, Wangang Kibasina Fundona Kibada, Lamdam Asida Napisingu Hantana Yengbagi Midyang Karmakai Lady, Nupi Kudimak Lyric Heba Matautai, Nupi Sing the Piriba Sakti Sing Asi Sizinava, Haitana Leba Asi, Tauroi Davani, Parliamenta Mihut Kanbagi Reservation Asi, Sada Kuntra Levlak Lavadi, Lengak Sasanda Nupi Singi Taudang Hena Lakani, Fondonaki, MLA DK Korungtangna, Samasama Kange Amadi, Mangange Haiva Asi, Nupi Singi Kutalay Haiva Yai, Lamdam Asida Nupi Sing Lord Taudang, Ikai Kumna from Tui, Isukayada Saru Yaduna, Apabsmas, Oinana Bohonari, Adu Nupi Sing the Piriba Sakti Sing Lana Sizinabadi, Jumloi, Fundoki. Angang Sing the Sakti Sinas Haidine, Hanubi Hanubas in the Sakti Sinas Haidine, Nasi, Nangari say, the piece in the Sakti Sinagada Banir say, Masi, how do Pasi the Karikumba, or Kandama Laga, how to put it where even ever. Masi vision si fulfill the Bible city, Lady Bakogi, Todamia. Nupi the Sakti Sinarabani, Haduna, or the port to thee, Ekoi, Lana Sinaba Jumloy. Protesters in Silipa, you de Nupi. Ada nupi si sirap si yai dah ada berada kan deh. Kau ni pas ni sekarang hidup mana ni? Aduna nupi sing nak kau dah kau ni pas ni nak kau madu tahu apa ni? Erga su cum dah bukan erga di madu di tu pun thok deh apa nama su kau oi siapa? Cum dah su ni pas ni nama ni ille tu deh. Head tu cakap lagi yum tu gaya rupa kumba, natra ni get tu gaya rupa kumba. Asigumbasi koi power si misuse toba. RK Ranisana Hauziki Matamda Nupi Sing Imungda Punduna Tambagi Mawang Asi Adumak Chatari Malemge Jakoi Kongtang Asi Yangnaga Nupi Sing the Piriba Sakti Sing Tangai Fadana Kangma Matautai Education Sports Amadi Hiram Kayada Nupi Sing na Kumang Chowsina Chatpa Yauri Haba Wafam Sing Fungdoki Adunani Aikoi Women empowerment na tawgado sina karino tawroi do sina karino ai koi si khanna na matan jan thermal level yam na hana khanna ba yar mani aduna de koi ke do gata puna maksi ai isana ai se kana mu khanjara ba mata mi ole do ni habele aduna hainari ba sini mi pu khodi mangna prithvi da nupina
तब नमदब शक्ति लेते नुपी ने इमानी नुपी ने इचेनी इचनी लोइनबी हाइबसे नुपा खुदिमोन ज्ञान ताना खंबिरब मतमदुदनी अखोइगी ग्लोबल गी ओना पृथ्वी गी ओना चौकट खोंथांग लमजे यामना संजन लोइबसे Manipur State Legal Services Authority amasung Young Women Help Organization asinduna malemgi nupi gi thorong wangkhai koizam lekai da leiba gurumayum mandop ta pangthoki thorom asida IMC gi councillor L Tombi Young Women Help Organization gi President Santi amasung Jiban Mala Susarya ki Advocate CS Momon amasung Advocate M Rakesh na resource person oina wangang ki CS Momon na India da nupi da hen ba miyeng thamnaba lo kaya semli nupi gi numit thorom pangthopaga loina na nupi gi thak wangkhana na ba honasi haiki Ekoi na ngasidi ekoi na minut khanli ekoi gi minut chinga sina ekoi gi mau chilaga na lebak singa ka doi bani ekoi na minut khanma matamda matik chawa mi khan bai se ekoi gi dai teni Working Women Forum amadi Ima Panthobi Street Vendor Union asinduna thorom asi ISBT Kumal Lampak ta pangthoki thorom asida Working Women Forum gi President TS Bedamani Ima Panthobi Street Vendor Union gi President KS Chandrajini Devi All India Trade Union Congress gi General Secretary L Sotin Kumar Auto Drivers Union Kumal Lampak gi Advisor Thakur Singh Susarya ki English Chanipan Yankai Taret ki March Nipanda America gi New York City da masing yamlaba nupi sinmi singna makoigi chapsaba hak tala duna changsan ki ba khongjang da security force na thamoi sokpa thaba kaya tawkhiba numit adubu ningsing duna tharomasi malem gi lebak sinba thungna pangthokna bani Thauromasida I2 gi General Secretary L Sotin Kumar na street vendors singna sanglaba matamasi wana khangduna lagli masi yenglaga matamga chunaba kaithel ama hauzik leriba Apex Cooperative Godown asi hongdoklaga Ministry of Urban Development na lupa crore mapan kaitharapagi manungda lupa crore mari makhai sel thadoroklabani na khudakta kaithel sagadabani haiki khudakta kaithel sangsau imai ben singi perform sem ong tana pham piwe bese masi amaroi ba dabi sing manungda amani adugolena bharat ki prime minister mangna sangarama ba ISBT se masi ekhoi khudakta adu interstate bus service se masi ISBT sangarama ba se masida ningthina function to honabagi thabak paikhalo bese adu ima pathoibi adu street vendor na akan ba dalon tongnabagi masigi sumba 8 mask palo sigloina warep laure All Manipur Women Voluntary Association Amavovanasu International Women Day Thoram Yai School gi MDU Hall the Pangthoki Let us carry the struggle forward Hybrid Team the Pangthoki Thoram Asida Manipur University gi School of Social Sciences gi Din Orambi Professor KSS Bimola Pori Lemero Medapaibi Apunba Manipur gi President L Mem Chobi All Manipur Women's Voluntary Association gi President Y Kunjarani Susaruyaki Nupi sine hiram kayada suthaduna lairi awang nopuki nupi oibi kayabu India gi mafum kayada nupi oibi gi ikai khumnaba manghan biba gi thodo kaya thokle haina keynote address da association gi luchingbi amana thamki kya gi awa punama hana go dum mariri state ki oiba while chairapna nupi gi mathak chathak pa pram kya da mai puna na hona ba masi phawbo tawdri miyamna hinje gi haiba haktu phangna ba aspa lokthopyu haiba lokthokdri lo leitabul langum sifaina khuling bolenga kum chathak pa sigumba amba tawbada paisana men bada ngamdaba yaudri buna maksidagi khwaini maru eba wafam amadi sifaina nupi gi mayokta sathaba crime habadi nupi bunam jana padong ba amasu hatok pibasi janabi ama oina lekai da mahu mo poi basingda yumlon karona bada khunja manung da sathapagi sang wanglak pasini asigi sumathakta bharati konung delhi da saksu khenaba haufum tinadabagi khudong chablawduna maruina awano puki nupi singda laknaba makhut masa sangwa namduna padung muna singwa leptana jathaduna lam Malem gi nupi singi numit kanglai ima lubna susinduna uripon ingthokhongjum lekai dalaiba lubasigi office ta pangthoki Tharomasida Joint Committee ILP gi convener H Ibotomi Kuman Loop ki President RK Sanahanbi Standard College ki Principal Professor Dr. L Basanti amadi Advocate M Sibadata Susar Yaki CLK gi Advisor A Landona Malem gi nupi gi numit thoram pangtholiba asigi nunggi oiba wakhalon khangnaba honasi nupi da chathaba miyot minai gi chang hanthabagi mahota nomogi hengalali masi thengnanaba honaba tai haiki Loop ki Secretary S Memchalemena Otpi nebibagi chaitheng kaya nupi singna fangli nupi gi numit thoram pangthopa matamda nupi gi isu ningsingba hek loikibaga kawkiba asi khunai asida thoktanaba honasi haiki nupi da chathaba crime leti
haukiba jahi ama ani asidagi hanadagi hendalapagum na tawi tasirna haibada nupida tathaba crime report na mamang tharangada khanbada nupti gi phongiba pausi gi laimai hangtokpa kinare Somung District Mahila Congress Committee na susinduna International Women Day gi thorong ngasi larigem bomlekai salan leraki community hall da pangthokre thorom aduda Manipur State Mahila Congress Committee gi hanagi President W Joymati Somung District Mahila Congress Committee gi President Y Indrani Devi amadi Secretary S Ibemu Devi na maroi bamyo singoina sarugya ki W Joymati na social political amadi economy da Manipur gi nupi sing asi Kibam Fagat Hananaba Honaba Changi Haike District Mahila Congress ki Luchingbi Y Indrani Devina Matam Pumbada Nupi Singna Hantaba Wakalonda Leiruidabani Fundoki Samajama Sakona Babalabada Nupi Haidesina Aigi Huriba Aigi Isa Aigi Kungang Aigi Laikai Aigi Iramdam Sakotbai Nupi Dewi Kanglei Janura Chakwalam Zinglob Kanglei Park Kanglei Chelna Susinduna Taranithoi Suba International Women Day gi thorom Palace Compound lai ba lamyan basanglen da pangthoke thorom adu da tonga tonga balup kaya gi luchingbi kya na sarya ke resource person singna nupi singi matang da wangang ke Kanglei Chel gi secretary Elangbam Chenu Tamphatombi na Hauziki matamda harau kumai da nupi singna saruk yaba asina ka hena economy amasung education da thak hantarak na bagi machak ama ohele nupi singbu lalon por kumna matam pumbada uroi da bani haike aikoi sigumba irang kumai da nupi sing hena yaushin da naba aikoi chawkhatba kunayama adugumba chawkhatba aduga isagi oiba phirep logjaba ngamba iromdom hinjaba ngamba adugumba mioi sing ado mioi ama oiba ngamnaba khonaminasi haiba wakhalonasi thamjari Tungda Manipur da lairiba thoidok hendokpa nupi mari boxer Laisram Sarita auto rickshaw driver oinam laivi victim oirabi jangthailu kamai amade entrepreneur Jina Khumukchamda khudor popiduna ikai khumnaba utke Manipur Legal Services Authority na All Manipur nupi maruka khusam naraga malem gi nupi gi numit thoram Imphal gi Irabot Wawan da pangthokre thoram aduda Imphal West ke Chief Judicial Magistrate RK Memcha Devi All Manipur nupi marup ki President M Sakhi Manipur Kaitel nupi marup ke Secretary L Mema IMC ki Councillor S Memsana Devi amadi Advocate M Binodini na maroiba myo singona sarya ke All Manipur nupi marup ke hanagi President Pramod Sijana Manipur amadi Bharata nupi da chada kuntra homdoi seat reserve tawduna thamlabasu maroiba thabak thoram sing nupi singna tawbagi chanabi leiri nupi singda mahima sing ningthina hayen baga loinana ain khangana na bagi honaba mathau tare afaba mirol puthongna bagi pandamda mama oibi singna macha oibi singda hingna bagi achumba dharmagi pautak piba tangai fade haike All Manipur nupi maruki President RK Memcha Devina Manipur da nupi da chathaba crime gi chang wangkhalagi masi thingna na honaba da nupi punna daita longmina batangai fade Afabalam chat sajat tamduna achumba lambi romda nupi sing kusamna na chat patangai fade phungdoki Asengba samba khana kan dai dai koina mangjin thana thok kan dai thengamina na bagi thona go masidi malengi nupi gi asidai dai aikoi puna mona wasa plomina kan dai afabalam di da sangna na ba kono mina si haiba potu yama mang khamjari International Women Day ki thoramasi District Water and Sanitation Committee Bisnupur na sinduna PHE Division Conference Bisnupur da supangthoki thoram aduda lema popam Gram Panchayat Ngaikhong Khulen Gram Panchayat amadi Isok Gram Panchayat ki Pradhan Singyang no official kyana sarya ki CI College ki Assistant Professor CH Kiran Devina nupi singda sakti lehenge harbadi nupi masing hena rajniti da yahon bagaloina na makoi bu miyam gi mihut oihan batangai fadi haiki PhD ki Assistant Engineer Kokula Chandrana nupi singi numit asida nupi singna hena lumna lobgaloina na masigi wahan tok lehena na bohona gadabani haiki Yausung Festival manung da chathariba thabal chongba abir tainaba holi pala amadi sana khonabana chungba pangtholiba sida swine flu gi matangda lokhatpa yaba akhanaba section thorang lokhanaba sensitization message chapchana yona ba hona biu haina Manipur Voluntary Health Association na khangalakli khangdabadagi swine flu na naba mioi amadagi mass infection thonba yabana yausanga mari leinana pangtholiba sing asida akhanaba education message pinana ba apil tawrali swine flu thengnana ba honabada association asinasu angamba thodang lawani haidi laina asi thengnana ba state ke operational guideline ama lauthoktuna education department social welfare department ICDS ICPS
Home Department, Municipal Body, Civil Society Organization, Media, Amadi, NGO Singnasu, Manamana Angamba Todang, Lominaduna, Health Department, Kakushanaduna, Tabok Dominana Batorang, Manipur Sarkana, Tabok Packet View Heidi, Pauche Putoliba, Media Housing na Yaushangi Nimit Mangani, Suti Tariba Asi, Health Emergency Lakpa, Si Yanglaga, No Moto Erebasu, Ngankana Tabakaduna, Pauche Putonaba, Sarkana Tabok Local View. H1N1 haiba virus asi ngak thongnaba 3-layer mask sarkar na control rate amada miyam da fanganana thabak paikhat piu school sing amadi kids center sing da infection laktana ba school hangna jingai da jab saba section thorang sing lokhatuna miyam da matam chana khangan biu haina Manipur Voluntary Health Association na sarkar gi puning chingsilagli Amarum da Siza Hospital da Hosek Laihona Narakpadagi Fataduna Nupi Ani Laikanari Hadi Nupi Ani Asi Imphal West Amadi Imphal East ki Mafam Singdagini Atopa Nupi Amadi Swine Flu gi Lainana Narabra Natraga Atopa Laihora Haina Khangdok Naba Mumbai da test tona naba sample thakre Hadi Atopa Nupi Amagina Hayeng sample Taragani Hadi Makoi Ani Hosek Tongan Tongan ba isolated ward Singda Thamduna Jab Sabat Section Thorang Lokatli Haina Hospital astagi fangba pau amana haidi pau gumrathana timba break amatang break metugda taram nongchari yausang kumai manungda pamdaba thodok thoktanaba city police na lokhatpa akanaba khongthang gi sarugama oina ngarang Imphal manungdagi mioi 10 dagi yungau amasung yungang kaya fagatkre driver si maru oina pauna kaithel amasung polo ground maningda leba dukan amadi hotel singda sathagi bani masida ain gi wangmada yolamba yungau liter difugo manga yungang amadi yamlaba beer sing fagatke driver si makata na chathagi gani harau kumaida miyamna nisa sizinaduna pamdaba thodok tholiba asidagi ngak thopiyo haina police ki maikedagi appeal tawri fagalaba mioi sing amasung polam sing excise department da kusinakre Manipur State Legal Services Authority amadi Tamenglong District Legal Services Authority anina punna sinduna nomgeva state level mega literacy amadi awareness campaign pangthokre March 3 Tamenglong District Ministerium da pangthokba thorom aduda High Court Manipur gi Justice M Koteshwar MSLSA gi member secretary CS Brajajan amadi District Legal Services Authority Tamenglong gi chairman O A Guneshwar Sharma Susaruyaki tonga lamdam adugi lup yauna mioi chatret lomna saruyaki ba campaign aduda wanga kibasingna Jaukhalapugi matung ina Bharat Constitution na piriba mioi bagi hak amadi ain gi miyeng da praja singna phangpham thokpa hak sing tangai fadana khangba mathau tai piriba kanaba sing khangdabadagi praja singna loba ngamdri district asida pangthokpa mega campaign asina kharamakhay di kanaba pigani phongdonaki Justice Koteshwar na ain haibasi michang sangalaite aranba tawba sing cherak phangba tabani Jingi lamda leiriba mioi singna customary law da hen pukning lupkhiduna ain gi kanaba sing phangdana leiba yauri masi punna gyan Taminaba mathau tai hairaduna ain ga mari leinaba wafam kaya phongdoki Sanmari electric na chingbadagi sire thodo singa si nungthil pung anirom tabada Lamphel police station gi manung chana leba sangai pro mamang lekai da thokibani sansing adu tidim lambi gi sangai pro mamang lekai mapada leba transformer amana jangsil lubadagi chingduna sibani hairi sikhibe sansing adu ani na mapini ani amana machani thodo sigi matangda sangai pro naharol club ki secretary tokpam khuman sana na phongdora kibada transformer sing adu lambi pakthorokpadagi khazindana leibadagi asiguma thodo asi thokpani mamangda su transformer sing adu khazin binaba mari lenaba singda haijaraba fawbada tabidabadagi laibak thiba thodo asi thokpani makhatana khazindana thamlabadi misimina fawba thokpayai thodo asida chenaba mathau cheksindaba authority sing akanba cherak pihaningi phongdoki Mungkin tak ada nak apa pun yang lain besi yang penza daba, awak mari lain apa department electricity department ada kisi caliber kanggu sing si daba, aku ini yang penza dere si mari lain apa department apa, kalau tu na senjan bidra di si misi mina si adum koi na si line si dah adum tu, si gumba pot si aku ini som side tu so ayam besi adum lain apa. Ngarang numidang pung mapan gamini kuntrarom chapa matamda wangkhaida leba High Secondary School da sakhangdaba singna hand grenade langsinduna pokha halamde thodo asida asoka pandi yaukhide Imphal East Police laktuna thodo adu yengsinki Wangkhaida leba High Secondary School gi Secretary W Surchandrana CBSC gi authority dagi matam chana ayaba lahudabadagi school asida attest tawriba school marigi mahiri sing admit card pangaudabani haina pawmisiga unabada principal marina phongdokre pawgi mifam aduda saru yakiba school marigi principal sing adudi Akash High Secondary School gi principal N Ravichandra Ram Krishna High Secondary School Ghari gi principal O Jawan Akash Institute of Science and Arts Kwakachal Thokchom Lekai gi principal K Basanta amadi
Central Institute of Science Kaisamthong ge Principal T.S. Mohoni Rabi Chandra Makata na Fundokibada School Mari Asigi Class 10 da Mahiroi Chahumga Yankai Mathoi Amadi Class 12 da Mahiroi Chamanga Yankai Mapan attest Tawani Class 12 ki Mahiroi Asigi Manung da Mahiroi Chaniga Nifu Tarukti Class 10 gi Oina CBSE gi registration number Hanana Lekravani School Mari Asina High Secondary School gi Secretary da Face da Rukthokna Lupa Lak Kuntrarom CBSE gi registration Fangduna Mahiroi Singh admit card Fangna Nabat PTK School asigi principal amadi secretary na matam chana CBSE gi chairman dagi permission lahu dabadagi admit card fangdabata natana angang singi career mahangale loinana institution sing asibu lamkhang da ming chathiale Amarom da school asigi authority nadi masana principal oriba school asida mahiri singi registration tawhanbagi mohota pangai de leba school amada CBSE gi registration tawki masi matang da chapsaba document sing puthotuna paumi sing da utke school mari asigi problem solving assessment parikya su mahiri khudimak phangman ke loinana class 10 amadi 12 ke mahiri singi maming matha sing su online upload tawki Masida secretary na attest tawagi ayaba pikide haiba asi aranba wafamni school mari asigi authority na su mahirui sing admit card fangdaba asida thamoi sokna pendaba su phongdokhi hairiba CBSE gi registration laidaba satra sing jidi Higher Secondary School gi principal amasung secretary singna matam chana thabak amata tawidabadagi satra khuding sing gi mangna bagi masak pulamuk oikibani leibab miyam amasung अखोगी गवर्नमेंट साइड ता अखोइना थमजनिंग लिबदी अखोइबो साटर लालोनबा अमसुंग अखोगी इथक्ता एलिगेशन मेयाम अमा तबुबा मसिदंदी तौबिगनु हाइदना अखोइना मया सा लेबा मियाम अमसुंग गवर्नमेंट की साइड ता अखोइना मयाम द सिंगतोकचरी अखोगी असोइबा लेरम तारगसु अखोई लॉट पनसदे अखोई हौजिकसु हनबा लेतना साटर सिंग से करम ममोंगदा अखोइना कनमुग ngongani haibagi asada अखोई हुजिकसु खोंफम लेंगदना साटर जिंगदम ता अखोई लेपसरी CBSE gi makada mahirui sing parikya thaba yaroi dabagam High Secondary School ga mari leina de haina school asigi authorities singna sengdopaga loinana mahirui singi punsi mang danaba education minister amadi secretary na lambi amasim yu haina appeal tawrali ISTV news ka akhanana unaba amada school asigi principal and sarat na phongdokibada CBSE gi makada school mari gi mahirui sing lakibadu mahirui singi registration yauraga lakiba ngatani hiram asigi matangda school gi authorities singda school mari na amadi guardian singna tawraliba charge sing aran bangatani school gi authority sing mirot oina chenba leiti school gi campus ta lengdana lei hiramasi gi matangda mahirui singi punsi mangdana ba punna faminaraga wari sanana ba chapsaba firep lei media gi thongda awai akum taunaraga thoina kana ba puragloi wari sanaraga mahirui singi punsi kanana ba hona bana hena afaba khongthang oigani haiki gi hojidi class 2 gi particular gi exam gi am muslim tam zumon pam desktop tama asumna ko wa so ma ko da he chhatra singi mang na sin ta ma kuna kanma ko jama ma ko da wa ma lai dai samta masi fil ta masi yam yam na mating phang bina ha ba ko gi chhatra singi hoji hinga lai jare class 9 11 gi chhatra singi tu chhatra singi program na chhatra singi kan biu Paugimi Pamadu the Saruyakiba High Secondary School Management Committee Secretary W. Surchandra Fungdokibada Mahiri Singi Punsi Mangba Yabagi Oitopa Lading a Chedak Asida Narang Midang Pungtareka Minitara Mangarom Chapada Sakandava Singna Bom Lang Sinduna Poka Halambagi Todo Condemn Tawi Bomadu Kanana Karigidama Poka Halambano Haiba Lebak Miam Kanga Singdopiu Hostel the Mahiri Lading a Chedakta Bom Poka Halamba Asina Mahiri Sing Sopa Yabagi Oitopa Lay Asingba Todo Matungtana Thon Ninde Loinana School Asida Anoba Mahiroi Ming Chanbada Athingba Piriba Asisu Handopiu Haiki Principal and Saratna Makhatana Hauzik Tholiba Taudo Asiga Madi Lenana School Authorities Singna Yam Laba Senfam Ama Lausilaga Lord Kre Hariba Wafam Asisu Arambani School Authority da Lana Maral Siriba Mui Sing Mahiroi Sing Nungshiba Masung Makogi Punsi Kanana Bohonaba Mui Singni Haina Logde, Hiram Asigi Matangda Education Minister Amasung Education Secretary na Mahiri Singi Punsi Mang Danaba Atopa Exam Sinbana Traga Pambay Amal Lokwad Haningi Haiki. Labor Apogi Parents Sing Charter Sing Kalaga Mayam the Su Jamam Nabama Pawale, Class 9 Kazer Kadaba, 11 Kazer Kadaba Saturn Abdu, Jamam Nabam Pawale, Aduna, Apogi School Gika, Iran Labino Kopno, High Badu, the Boom, Kamana Lanzalino, Corino, I would deliver.
Handak Chahigi CBSE gi exam thaba yadraba mahirui singi exam amuk hana thaba yabagi fibam da leire haina Joint Student Committee for Justice na khangalali cherul asina makha taraduna Guwahati RO dagi registration number fanglaba mahirui singi damak school singi founder amadi Higher Secondary School school gi principal na CBSE gi head office ta chatpa tangai fadi matam chana principal amadi founder singna report tawragan di tha ahum gi batungda parikha thaba yana nabagi atopa arrangement ama sinba yabagi fibam da leire hari tangai fadrabadi English ni tarataru ki CBSE gi exam matamda handaki parikha thaba fangodraba mahirui singi parikha thaba yahangani hari ima Laistram Sarojini amadi General Secretary Pravin Naharapodagi wafam asi khanglapani haina committee asina khangalali pawgi marathana teba break amamu break ki matungda mukana taram nokchari Sangai Yufam Part 1 Nungfo Mamang Lakai Dagi Masagi Jahi Kunlom Suraba Muhammad Nanau Koba Mio Amata Sigitang Amagi Ayuk Pung Nipanom Taba Matamda Mayum Dagi Toki Dagi Mafong Kangdan Mankrahari Mang Nasaj Kiba Matamda Amuba Machuki Kongrao Amasiat Ki Violet Machuki Tisar Amadiki Mark Fit Mari Inchi Manga Rongwangi Mahapukan Hagumasina Tena Bidabadi Manangnapa Police Station Natragana Mobile Number 8575774505 Ta Pau PBU Heidi Nomagi Oba Super Cardiac Care Health Program among asi Sagolban Morang Lerta Leba Dr. Rajendra Thangjumgi Yum the Pangtokre Dr. Rajendra na Mahaki Apopa Labango Amadi Apopi Samadevi Ani Buning Sinduna Young Social Service Union ga Kusamna Duna Pangtokibab Kem Asida Jahi Humbudragi Matakta Leba Ahal Kunlom Layanki Union gi President and Iboyamana Kem asi Jahi Amachumna Pangtonaba Pantam Tamli Loinana Al Oedaba Singdasu Mating Pinabahodabani Haiki Longmai Village Authority na sinduna numit marini chatharakiba mass social service ngarang Longmai kulda loisinkre ke manungda None Police Station PHC None Tengkongjang Government Higher Secondary School Jadonang Memorial College da lamtu sembaga loinana khul sing samnabalambi amasung drainage singsu semjin ke hari marak thana thabaki pawamu phangbigani Hojik thabaki pau pizari ahanbada Indo-Tibetan Border Police Force ke driver oina constable Samari ga humputarat ni thoi lawdawi masagi chahi kungama thoi degina kontret phawgi manung dalaiba yamdrabada class 10 pass to miu singna awang pok lamdam gi oina mas kitang kulum doi phawgi manung da dakas thar pa yagani hari mathangda Food Corporation of India gi Junior Engineer Assistant Grade 2 Typist Hindi amasung Assistant Grade 3 gi apun post listing mari sohum taragani par lawdawi masagi chahi kunmanga oibagalonena mahigi thak degree diploma paigdabani online registration gi aroiba matam mas gi taratret phawni examination center Guwahati to oigani hari matakta pizakri ba thabaki pau singa sigi hena ko pamaru gi damak Babupura da leiba job center dagi khangi bi yagani thabaki pau pijaw lo jani Makataba Pauda Lands Club of Kanchipur Region 10 John Kumathoina Sinduna Nomugi Oiva Lands Leadership Development Workshop Kaloinana Club Leader Singi Orientation Program Ama North AOC da Leiba Tamfa Hotel da Pangtokre Tharomasida District Governor Oramba TSP Singh DP Bachas District Governor Oramba RK Mode Region Chairperson KS Manihar Zone Chairperson N Birendra Lands Club of Kanchipur gi President W Bhumeshwar Susaryaki Lion Amana Loyalty Leina Katopagi Gun Chengadabani Mueva Kunai Amadi Larva Singi Mateng Pangadabani Haina Pankaj Kumar Padarna Fundoki of Lands International, and this is one of the biggest geographically located district in Lands Clubs International. We are having 4,000 odd land members in our district, and we want to lead the district being a common land member, and the common land should come up for the cause of humanity and landism.
Hana Minister Oiramba Federalism Parizana Lekidavda Manipur ex MLS Welfare Association Awaba Fundokre Association Asina Lekidabagi Mayumda Chatuna Imung Manungi Awabda Susaru Yabaga Loinana Association give Fandagi Lupali Sintara Kusinaki NCP Manipur State Unit Nasu Federalism Parizana Lekidavda Awaba Fundokre State President MLA Laisom Iwom Chana Mayai Tambal Lauduna Lekidabagi Tawaina Igna Chikna Lairunaba Tauniki Loinana Imung Manungi Awabda Susaru Yaki Lamlai Kendra dagi tarulak hena miyam gi mihut oiram laba Federalism Parizana lekidabada leptana awaba phongdonarali mak lekidabada Lamlai Kendra gi MLA KSS Biren Singha Lamlai Block Congress Committee I amadi Lamlai Municipal Council na awaba phongdorali hauzik sanabagi pau Yausanga Mari Lena Bangtopa Mangarok Shiba Amju Sports Meeting ngasi Marini Chanba Numita Cricket Masana Luang Popa Cricket Ground the Pantokre ngasi Haudopagi Thoramda IPR gi Director Somorji Salam Amasung Ionan gi President Wakemcha Siamjai Susarwiaki Ahoba Metsoina ISTV Amasung Unified FC Sanaki ngasi sanakiba aroiba cricket match da Sangai Express na tongan ba form sing na punsilaga semba Unified Cricket Team run kunda matiba pikre Sangai Express na tos ngamduna ahanba batting tawbada apibo over tarada wicket amaturaga run marfudra mapan lauki masigi pakumda Unified Team na over tarada wicket tare turaga run humudra mapan khak lauki match asida Sangai Express ki TS kisana wicket ahum amadi run yakai mga lauduna man of the match takre Intra JSCC Football Trophy की final दा सुख अमदी देशांगा सानरगनी कंगले पार्क Students Association sponsor तरोगा All Manipur Football Association सिंधुना इम्फाल की पोलो ग्राउंड चथरीबा Intra JSCC Football Trophy की ngasi sana की बा आन बा semi-final match दा Student Union of कंगले पार्क ना All Manipur Students Union बो गोल अहुम सिनोदा माइथी बा पीकरे अनिसुब semi-final match दा देशांना KSA बो गोल अम सिनोदा माइथी बा पीदुना final चंकी बनी Imphal ki polo ground chathariba ahanba kanglepa kabadi trophy juniors boys ki winner ANUC Kurai angom lekai na oikre ngasi sanake ba aroiba final match ta ALUC Kurai angom lekai na LCMDO Lilongbu point kunmari kumathoi da maithiba pituna winner oikibani ahum suba position da WSWC na takre Marisuba Kangleipa Kang Trophy ki winner Yaskul Kangfut Team A na oikre Marisuba Kanglei Mega Sports Festival ga mari leina na Yaskul ge Gopal de Mandapta sanakiba Marisuba Kangleipa Kang Trophy ge aroiba match ta Yaskul Kangfut Team A na KKCO Elamom Lekai bo Panjal Kuntra Kunipan Kaptuna Maithiba PK Trophy asigi ahum suba position gi sanakibada CRC Kunrapom amadi Yaskul Kangkut Team B Panjal tara manga kaptuna draw chapadagi Kangkut animal ahum suba position takre Holy Badminton Tournament Organizing Committee na chahi khudingi leptana chatharakwa badminton tournament ngasi lamthel pata leiba officer club ki multipurpose hall da loisin kre loisin bagi thoramda retired ISH Devsekhar Sharma na athoiba mithungnen oiki organizing committee na lot tawduna sanakiba doubles ki final da KH Soken amadi W Samananda gi jurana Clay Khongsai amadi KS Olendro gi jurabo kumathoi tara hundoi da kadana winner oiki category A gi open doubles ki final dana KH Olendro amadi KH Soken gi jurana Samananda amadi Loken gi jurabo point kumathoi tara hundoi amadi point kuntaruk kunmari da kadana winner oiki category B lot double final dana Ibu Pisak amadi Gojendro gi jurana Siam Kanai amadi Kangjamba gi jurabo point kumathoi tara amadi kumathoi tara nithoi da maithiba piduna winner oiki category B open doubles da Ibo Pisak amadi A Tombagi jurana El Kangjamba amadi El Luikham gi jurabo point kumathoi tara amadi kumathoi tara da thoiduna winner oikibani YDCL pungno mamna sinduna OFA playground da team tara tarungna sarwyaduna chathariba first pungno bom cup lamlai kendra village wise men open football tournament king asi sanakiba ahanba match ta SSC sector team C na YDCL team B pungno mabu goal ahum amada maiti papikre anisuba match ki sanakiba da NEYO sanjambam na CHYUC chalobu goal ani amada maiti papike Sports Department of the Foundation na sinduna first inter area invitation cup morbungi
LS Polo Ground that Luisin Crate, Luisin Bagi Tharomda, Minister Ngamthang Haukip, MLA Nemcha Kipjen, Namfagi President Peter Gumani Amadi, ADC Sadai Hiski, Chairman Hang Singna Tharomapusing Oike, Gabasiki Sanakiva Arova Metsta, Tuizang area na Mormung area Bogol, Ahum Anida Mighty Bapituna Trophy Galunina, Lupali Sinyankagi, cash prize Kimana Low Crate. Has come to close and the flag is More Drivers Union More to Imphal na Sinduna Tha Sigi Tang Taruk Tagi Volleyball Team Nipan Amadi Sepak Takraw Team Taruk na Saruk Yaduna Jatarakiba Sports Volleyball Amadi Sepak Takraw ngasi Galngam Lenton Ground da Luisin Crate. Asia ki tongan balebak sing da pangthok na bagum AFC Women Day ki thorom Manipur da su All Manipur Football Association na sinduna kumalapa ke artificial turf ground da pangthok re thorom asida association asigi General Secretary El Ranjit Roy amadi association asigi atai thopu sing su saruya ke thorom asi Asia ki lebak sing da lupi ki football chawkan bagi panam da All India Football Federation ke instruction ki matong ina amfa na program asi pakapani thorom asi ga mari lena na Manipur da nupi football ihauda angan ba matam da sanaram badagi potharaba ahal oirabi Nupi Football Sanaroi Tara Mangada Certificate Amadi Achamba Khudol Popiduna Ikai Kumnaba Utke Numid Asida Nupi Singi Oiba Masana Sing Kaya Galoina na Eastern Sporting Union Wangkai Amadi Gripsha Nauramtong Aniki Football Exhibition Match Ama Sanaki Ngasino Mungyoba Ingasai Pau Pizari ICAR lamfe patagi phangba pawgi metung ina ngasigi khwaidagi saba si degree Celsius kumanga 10 ni khwaidagi ingbana degree Celsius tare ni nungsite yawa isimal gi chang ayukta chada umudra humdoi nungthildana chada kunni nongdi chukide loisla pudamaru ba pawm kana pizari malem gi nupi singi numit Manipur da supak sana pangthokre amadi Khangdabadagi Yausang Festival manungda mass infection thon ba yabana Yausanggi activities ka mari leinana swine flu gi matangda akanaba thorang lokhanaba Manipur Voluntary Health Association na hairi masigi ISTV ne pizaba paw mata se sinjari meng tabiri bisu amukana krumjari